ꯄꯩꯁꯥ ꯆꯠꯄ ꯍꯧꯔꯦꯗꯅ ꯌꯥꯎꯗ꯭ꯔꯦꯅ ꯁꯤꯅꯤ ꯌꯥꯎꯁꯪꯉꯥꯏ ꯄꯥꯈꯪꯗ ꯂꯩ ꯄꯥꯈꯨꯟꯗ ꯂꯩꯕ ꯇꯥꯅꯦ ꯅꯤꯕꯤꯔꯣꯏ ꯍꯣꯏ ꯗꯥꯏꯅꯥ ꯂꯩꯕꯗꯣ ꯗꯥꯏꯅꯥ ꯀꯥꯏꯅꯤ ꯃꯣꯏ ꯃꯌꯨꯝꯁꯤꯡ ꯃꯣꯏ ꯃꯌꯨꯝ ꯀꯥꯏꯗ ꯅꯦ ꯋꯥꯡꯖ ꯈꯜꯂ kailangan photo kami na yun. Lode high. Oh, acceleration je. Gari kai thamgani gari kai thamgani Kana mali si Digyo mo. Ado hala ka no na hanto. Adun thago rai ba. Ong sa do. Tongtonggi samje kyam phai phajai yongni mam si napam sani kana haideno masang khophas Ullo video do ullo. Hey urak na ba. Tom hai am ta toro Hi kaka. Hai kakak. nang Ni ya ja. Ni sang ga. Dia Ai photo ga dan. nhiều đây. Lấy chứ. mayam punokpu em putina ogi channel da taram nokchari mayam ai ngasi takhela lakpani takhela laise mamang da aina lakpada adaidi handai khangnaba ichan ama leiba ko ichan sarda haina adaidi mathang lakpadana ichan chawba koi khangnare adai ichan sarda ga khoini khangnaba se kuire adubu manipur lakpa goding unaba ngam hogda bahai tare ko aduna hanakti ichan sarda na aina ada lei kan ne yam request torokpane aduna takhela hujik chali aduga aiju first time una doini face to face haiba tare ko mayok na doi do akhoi ni mak ahan mani haiba tare adu ngasi ai kangli pak thani lei se takhela ni chali je somda ai gi lakmina ba badi brother lei re brother la hai to lei brother nang ni takhel ka aksar kra hana Quy ra. na ma chale ko nang sida workshop to jawi ngai de chalam ra Hoi hoi. adudi ma'am ai su challabani lambi je loi khange aduga lami matiam tang swai ma paji am phajai ai ma'am da ucharak ke aduga ai aur kan na ichan koi thengna kan ong video nam jarak ke ngam lai ra cha sai view je am phajai phamnei ko anam mana video film shooting je am tawna bane aduga si chingani karak ke ucharak ke si am mong da bane Down. khangi na sana thoi ba badal na taksilak ko jina ba paisa chatpa hore Yaudrana sini yausangai pākhaṅda lei. pakhunda lei tane Nibiroi. Hoi Daina laibudo. Daina kaini Moi mayunsing mai mai kaida ne wangja khalla. Putina. Kailangan photo kami na yun. Lode high. Oh, acceleration je. gari kai thamgani Kana mali si Digyo mo. Ado hala ka no na hanto. Adun thago rai ba. kai bo thaw to no Adun thago ya me. sidara sida thaujin doira Nó có không? ai no Thago ya ba ne. Horen ko na dum thago ya ni ye. kai sida urum da baira ai samang nu dum lei jar jam oja sarda gi yum jau re chinna oja sarda ra sarla hara Ai अब तो कुम गी को. oja sarda kena to re Na pa ira. yani chachi maham di ni ko Se. Nó thằng sara ga
ꯃꯌꯥꯝ ꯑꯩꯅ ꯇꯈꯦꯜꯗ ꯂꯥꯛꯑꯒ ꯏꯆꯟ ꯑꯃꯨꯛꯅ ꯚꯥꯏꯕꯗ ꯁꯤꯗ ꯂꯩꯔꯦ ꯏꯆꯟ ꯁꯥꯗꯥꯒ ꯑꯩꯈꯣꯏꯅꯤ ꯈꯪꯅꯈꯤꯕ ꯃꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯍꯥꯟꯕ ꯑꯍꯥꯟꯕꯗꯤ ꯈꯪꯅꯩꯀꯣ 2000 ꯍꯟꯗꯛꯀꯤ ꯕꯔꯦꯟ ꯆꯠꯈꯤꯕꯗꯣ 2001 ꯑꯗꯥꯏ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ 2001 ꯗꯩ ꯈꯪꯅꯔꯒ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯈꯨꯗꯤꯡ ꯁꯨꯡꯎ ꯎꯅꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯡꯗ ꯑꯩꯅꯁꯨ ꯂꯝ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯨꯒ ꯅꯠꯇꯦ ꯃꯃꯥꯡꯗ ꯗꯥꯗ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯅꯦ ꯗꯥꯅꯅꯦ ꯃꯣꯏꯔꯥꯡ ꯆꯠꯂꯤ ꯑꯗꯨ ꯆꯠꯂꯤ ꯑꯗꯥ ꯆꯠꯂꯤ ꯁꯛꯇꯨ ꯅꯨꯡꯁꯤꯗꯅ ꯑꯩꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯃꯤꯅ ꯑꯩꯈꯣꯏ ꯆꯠꯂꯤꯅ ꯑꯗꯨ ꯆꯠꯄꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯅꯣꯏ ꯈꯨꯟꯗ ꯂꯥꯛꯀꯥꯟꯗ ꯅꯣꯏ ꯈꯨꯟꯅꯤ ꯈꯪꯗꯕ ꯅꯣꯏ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯈꯪꯍꯧꯗ꯭ꯔꯕ ꯑꯩꯅ ꯗꯥ ꯂꯥꯛꯄ ꯊꯦꯡꯅꯍꯧꯗ꯭ꯔꯕ ꯌꯥꯎꯁꯪꯗ ꯂꯥꯛꯈ꯭ꯔꯦ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛꯅ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯀꯥꯟꯗ ꯑꯗ ꯃꯣꯏ ꯈꯨꯟꯅꯤ ꯈꯪꯉꯦ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯑꯗꯨꯋꯥꯏꯗꯩꯔ ꯍꯥꯏꯕꯗꯒꯤ ꯕꯗꯜꯅ ꯑꯃꯨꯛꯀ ꯈꯪꯉꯦꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯪꯁꯤꯜꯂꯨꯔꯦ ꯃꯥꯅ ꯌꯥꯝ ꯈꯪꯃꯟ ꯍꯩꯄꯥ ꯁꯥꯕꯗꯣ ꯑꯗꯣ ꯏꯆꯟ ꯁꯥꯗꯥ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯐꯥꯏꯅꯦꯜꯂꯤ ꯎꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯃꯥꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯀꯣ ꯑꯗꯨꯅ ꯕꯗꯜꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯥꯅ ꯂꯝꯕꯤꯁꯦ ꯈꯪꯕꯗꯒꯤ ꯎꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯂꯥꯛ ꯗꯥ ꯆꯪꯉꯒꯦ ꯑꯩꯗꯣ ꯍꯣꯔꯦꯟ ꯏꯆꯟ ꯁꯗꯥꯅ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯄꯨꯊꯣꯔꯛꯑꯦ ꯑꯆꯥꯄꯣꯠꯁꯦ ꯃꯥ ꯃꯁꯥꯅ ꯁꯥꯖꯕꯅꯦ ꯍꯥꯏꯀꯣ ꯀꯔꯤ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯃꯤꯅ ꯁꯥꯔꯒ ꯑꯩꯅ ꯄꯨꯊꯣꯔꯛꯄꯅꯦ ꯍꯥꯏꯌꯣ ꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯃꯍꯥꯎ ꯇꯪ ꯇꯥꯔꯦ ꯇꯪꯉꯣ ꯑꯩ ꯂꯣꯟꯕ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯃꯥꯕꯨꯁꯨ ꯍꯥꯏꯗꯍꯜꯂꯛꯀꯦ ꯁꯣꯝꯗ ꯁꯗꯥꯒꯤ ꯃꯃꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯆꯥ ꯇꯣꯛꯄꯗ ꯉꯥꯏꯔꯝꯃꯤ ꯍꯥꯏꯀꯣ ꯑꯗꯣ ꯁꯣꯝꯗ ꯁꯗꯥꯒꯤ ꯃꯕꯨꯡꯁꯨ ꯂꯩꯔꯦ ꯗꯗꯥ ꯑꯝꯇ ꯍꯥꯏ ꯇꯧꯕꯤꯔꯣ ꯑꯃꯗꯤ ꯃꯝꯃꯦ ꯁꯣꯝꯗ ꯆꯪꯕꯗ ꯁꯣꯝꯗ ꯕꯕꯥ ꯂꯩꯔꯦ ꯕꯕꯥ ꯈꯨꯠ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯗꯥꯒꯤ ꯕꯕꯥꯅꯦꯅ ꯍꯣꯏ ꯑꯩꯈꯣꯏ ꯕꯗꯜ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯑꯗꯨ ꯌꯨꯝꯕꯨ ꯍꯥꯟꯅ ꯆꯥꯁꯦ ꯄꯥꯏꯕꯤꯔꯣ ꯑꯦ ꯀꯩꯅꯣꯗ꯭ꯔꯥ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯍꯥ ꯊꯥꯔꯣꯏ ꯑꯣ ꯕꯗꯜ ꯌꯥꯝ ꯍꯥꯎꯕꯅꯤꯗ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯆꯥ ꯕꯗꯜꯅ ꯔꯤꯚꯤꯌꯨ ꯄꯤꯗꯣꯔꯤꯀꯣ ꯊꯛꯑꯣ ꯁꯤꯡꯉꯣꯅꯦ ꯂꯨꯞꯄꯦ ꯍꯥꯟꯅ ꯍꯥ ꯕꯨꯗꯨꯁꯤꯗꯤ ꯁꯤꯡꯉꯣ ꯆꯥ ꯀꯃꯥꯏ ꯇꯧꯋꯤ 이거 하오래. ꯑꯃꯨꯛ ꯁꯧꯗꯣ ꯇꯣꯝꯇꯣꯝꯒꯤ ꯁꯝꯁꯦ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯅꯥ ꯍꯥꯏꯗꯣꯏꯅꯣ ꯃꯁꯝ ꯈꯨꯐꯖ ꯎꯠꯂꯣ ꯚꯤꯗꯤꯑꯣꯗ ꯎꯠꯂꯣ ꯍꯌꯦꯡ ꯎꯔꯛꯅꯕ ꯇꯣꯝꯇꯣꯝ ꯍꯥꯏ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏ Hai. ꯍꯥꯏ ꯀꯀꯥ ꯍꯥꯏꯌꯣ Hai kakak. ꯅꯪꯒꯤ ꯁꯝꯁꯦ ꯍꯥꯏꯌꯣ ꯁꯨꯡꯀꯛ ꯀꯛꯑꯔꯣꯏꯗꯕ꯭ꯔꯥ ꯀꯛꯇꯣꯔꯦ ꯍꯥꯏꯌꯣ Tuh nih. ꯀꯛꯇꯣꯏꯔꯥ ꯆꯥꯎ अचाꯄꯣꯠ ꯆꯥꯎ ꯀꯛꯄ ꯀꯥꯟꯗ ꯀꯩ ꯂꯩꯕꯤꯗꯣꯏꯅꯣ ꯍꯪꯉꯣ Kakak anak kali itu no. ꯅꯪ ꯀꯩ ꯄꯥꯝꯃꯤ ꯑꯗꯨ ꯍꯥꯏꯌꯣ ꯍꯥꯖꯃꯣꯂꯥꯔꯥ No. Yubi. ꯌꯨꯕꯤ ꯑꯣ ꯐꯔꯦꯅꯦ ꯌꯨꯕꯤꯗꯤ ꯑꯗꯨꯝ ꯅꯪꯉꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯂꯧꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯨꯕꯤ ꯑꯆꯥꯄꯣꯠ ꯆꯥꯎꯅ ꯑꯔꯦ ꯑꯆꯥꯄꯣꯠ ꯆꯥꯎ ꯑꯆꯥꯄꯣꯠꯁꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯏꯆꯟ ꯁꯥꯗꯥꯅ ꯃꯥ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯥꯈꯠꯂꯛꯄꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯗꯒ ꯉꯥꯏ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯃꯥ ꯑꯗꯨꯝ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯑꯩꯅ ꯄꯨꯊꯣꯛꯆꯗꯦ ꯑꯩ ꯆꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯕꯤꯁꯀꯨꯠ ꯑꯃꯅꯤ ꯂꯣꯏꯔꯦꯀꯣ ꯅꯪ ꯇꯈꯦꯜꯒꯤ ꯂꯝꯕꯤ ꯐꯖꯅ ꯈꯪꯕ꯭ꯔꯥ ꯃꯥꯡꯉꯣꯏꯔꯥ ꯅꯪ ꯊꯣꯛꯈꯤꯗꯣ ꯒꯨꯟꯗꯥ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯈꯦꯜꯗ ꯑꯩꯁꯨ ꯑꯁꯥꯝꯒꯤ ꯂꯝꯕꯤ ꯐꯖꯅ ꯈꯪꯉꯦ ꯀꯥꯏ ꯋꯥꯏ ꯅꯣꯒꯥꯎ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯂꯝꯕꯤ ꯐꯖꯅ ꯈꯪꯉꯦ ꯂꯣꯏ ꯈꯪꯉꯦ ꯅꯣꯏ ꯊꯣꯡꯒꯥꯟꯁꯨ ꯈꯪꯉꯦ ꯑꯗꯨ ꯈꯪꯉꯕꯅꯤ ꯅꯪ ꯌꯥꯔꯦ ꯅꯪ ꯈꯪꯗꯣꯔꯤ ꯕꯕꯥ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ ꯃꯥ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯑꯁꯥꯝꯒꯤ ꯀꯀꯥꯒ ꯁꯦ ꯑꯁꯥꯝꯒꯤ ꯀꯀꯥꯒ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯗ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯔꯣꯁꯦ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡ ꯍꯥꯏꯌꯣ Sanaman kiom besar ni koi. ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯗ ꯑꯉꯥꯡꯅ ꯍꯩꯖꯗꯕꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯏꯆꯟ ꯁꯅꯥꯒ ꯃꯃꯥꯒꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯕꯤꯔꯤ ꯊꯧꯕꯅ ꯗꯗꯥꯅ ꯊꯧꯕꯅ ꯑꯩꯅ ꯑꯗꯨꯝ ꯃꯣꯏ ꯄꯨꯕꯤꯔꯤ ꯂꯝꯕꯤꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯇꯥꯛꯄ ꯏꯆꯥꯅ ꯊꯧꯔꯤ. ꯀꯔꯤ ꯑꯩꯁꯨ ꯗꯗꯥꯅ ꯊꯧꯕ ꯒꯥꯔꯤꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯣꯡꯕꯅꯦꯕꯀꯣ ꯁꯤꯁꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯁꯤꯔꯣ ꯕꯥꯔꯨꯅꯤ ꯆꯤꯡꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯣ ꯑꯗꯨ ꯕꯥꯔꯨꯅꯤ ꯆꯤꯡꯁꯤꯗꯅꯦ ꯁꯅꯥꯃꯍꯤ ꯑꯩꯈꯣꯏꯒꯤ ꯄꯣꯔꯠ ꯑꯃ ꯇꯦꯝꯄꯜ ꯐꯖꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯐꯣꯟꯗꯒ ꯃꯌꯥꯝ ꯎꯕꯗꯣ ꯑꯣ ꯑꯗꯨꯒꯤ ꯇꯦꯝꯄꯜꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯠꯆꯥ. ꯑꯗꯣ ꯑꯗꯨ ꯃꯐꯝꯗꯨꯁꯨ ꯌꯧꯔ ꯌꯦꯡꯍꯜꯂꯛꯑꯒꯦ ꯗꯗꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯣꯇꯣꯁꯨ ꯀꯥꯞꯄ ꯊꯥꯒꯠꯂꯛꯑꯒꯦ ꯉꯜꯂꯝꯃꯗꯤꯅꯦ. ꯑꯩ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ꯭ꯔꯥ ꯏꯃꯥ ꯍꯩꯌꯦ ꯑꯗꯣ ꯏꯃꯨꯡꯅ ꯊꯧꯕ ꯒꯥꯔꯤꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯣꯡꯉꯤꯅꯤꯀꯣ ꯃꯊꯪꯗꯁꯨ ꯇꯣꯡꯒꯦꯀꯣ ꯏꯕꯨꯡ ꯍꯣꯏ ꯇꯣꯡꯉꯣ ꯇꯣꯡꯉꯣ ꯑꯩ ꯁꯥꯟꯗ ꯂꯥꯛꯀꯦ ꯌꯥꯏꯌꯦ ꯇꯣꯡꯉꯣ ꯈꯣꯡ ꯑꯅꯤ ꯐꯔꯤꯕ ꯑꯃꯅ ꯊꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏ ꯊꯧ ꯍꯩꯇꯦ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯊꯧꯏꯕꯨꯡꯗꯩ ꯆꯪꯁꯦ ꯃꯃꯥꯡꯒꯤ ꯒꯦꯠ ꯍꯥꯡꯗꯕꯅꯦꯕꯀꯣ ꯁꯤꯗꯩ ꯆꯪꯈ꯭ꯔꯁꯦ ꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯤ ꯆꯪꯗꯧꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯃꯃꯥꯡꯒꯤ ꯒꯦꯠ ꯍꯥꯡꯗꯕꯅꯤꯅ ꯁꯤꯗꯩ ꯆꯪꯈ꯭ꯔꯁꯦ ꯌꯥꯔꯦ ꯈꯣꯡ ꯑꯗꯨꯝ ꯃꯃꯥꯡ ꯆꯪꯈ꯭ꯔꯁꯦ ꯒꯦꯠ ꯍꯥꯡꯗꯦ ꯍꯥꯏꯕ꯭ꯔꯥ? ꯇꯨ ꯇꯦꯝꯄꯜ ꯑꯥꯗ ꯂꯩꯔꯦ ꯇꯛꯅ ꯅꯝꯃꯣ ꯇꯨ Tu asal. ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯊꯣꯔꯛ ꯀꯦꯃꯦꯔꯥꯗꯣ ꯈꯤꯇꯪ ꯂꯩꯊꯣꯔꯛꯑꯣ ꯁꯣꯝꯗ
맛이 나오네. 땅에 더 오게 말아. ลูกคัดพ่อมาจะแก่น 그 โอ้ลูกคัดพ่อ 그 짝도 누가 왜 봐. ไปหน่อย 훨씬 나간다. 또 많이 흘러 봐. 미안. 오케이. 간다. กระน้ำหลักก็หลักแต่ไม่ว่าเพิ่มละเจ้ 나 하루 좀 더. ใครเดี๋ยวต้องเจ้เขาจะละท่านมาที่ไหนกันนะที่ทางตลอด 천장장이라 빨리 하면 눈 돼야 돼. นี่จะเล่นเดี๋ยวนั่งที่เดียว 아이고 예. 시기 라 그러면 돼. นั่งที่เดียวต้องเที่ยวค่อยเสร็จแล้วตาพรต้องอุตส่าห์กันเลยหาคงดีตัว ทั้งเลยเอาใช้ทำ ไม่ครบตัว 7번 예론 저 남자 좀 때문에 그냥 참상을 이거 좀 못 다. 능이 알아. 내 생각이야. 내 거던 거는 Nhiều đấy. Lấy chứ. Lấy làm gì để mình cho nó mới ra đó. Tôi cái gì lấy. 잘 봐. 잘 봐. 아이고. 생기 không lại nè. สิฉันก็มากันนะสนามไอ้เกี่ยงเทมเพลปรกปะอะดูกะคุยฟิล์มดาอะดูกี่ดีใช่กุมมันดีอู้เหรออะดูกะเทมเพลจะใกล้จะดีเลยงั้นสิก็ขังเด้ออะดูงั้นสิไอ้ก็บัดเดลก็ไล่ก็ยังพยายามตายฉันกี่ทรอดกี่หลักกันนะอู้ฟังบ่สิยังหาเราให้ตายที่เทมเพลจะลิงก์กับโปรแกรมคุยเลยสิ 꾸이래. 아. 하나랑 꾸이래. คุยจะบ่ 누가 너무 그나 떨어고 되게 희귀 안 무서우면 까고 까래. 이거 꾸이디 꾸이러 보내 봐. 꾸이구나 막 꾸이. อาชินะ guest house เนี่ยมั้ย 손나간 게스 하우스. 손나간 막 하이. ยังพันธุ์สาธารณะ guest house สิ 마만 기다. 아도 entry 지나 아시죠 이제는 봐. 아시지 entry. 나가론들 이제 엔트리 오진. 아도 시디 게스 러러메 보고 가시죠. 아시 gate loan bagi ko ato ba may kay de lak pa niya sige gate. 한번 더 이라. 아니 공통 아마 딜라 거네. 거의 공동 이라 거네. Ado ga ang silang mo yaw nungay nung ching 아도 matak talay ba niya ko. 역상 호버기 미니들아. 도 그이바 라이 게 말레 비도 그 하나 거 하고 그런 하라. 아도도 레 버기 ngasi 라이 통 항 배야다 버기 항다버네 봐. Okay. 하영다기 뭐 항드네 봐. 이거 가다 항 버가다 하영 항네 하이레 봐. Acha acha. Angang du tin ba nungay bro? ไว้เอ้ย Maming kay ko angang du gi. ให้กระโดด Cái bà tụt tốt. Padal ti post hai. Jak hoi foreigner koi ba lak pa mal. โอ้โหโตดีเลย Oi salam kay no mai on tu is. No better na. Kaka ka koi ba nungay bra? Ngoài. Kaka jam pho ba ni ko. Hero ni kaka. Nang sai ma ga sa bolai ba sa kinu ida. Ha lo? Ma ga sa bolai ba lo. Pun khai na de ko. เขาด่าลิงนี่ Si ja. เขาด่าลิงนี่ Nang da ling no da kaka ba dal gi. ตัวตัว 또 เขา 비디오 돼요. เขาด่าลิงเลยตัว 많이 해요. Badal gi da ling. Pero tiene que hacer arriba. 얘네는 Chịu.